National Fonky Buck and Mayback in my Park say the game Maroba Pau Crack and Seraga Miam Kudo Tamzike. School exam Tava Lapa Mahiro Pimasa Ama, Nopa Amanama Kok the Yosa at home, but I get like a Navangam than a Lake Dre. JSC Sam the Punkumari Manung da Mihapa Siva Serak Piga Davane Hina Davita Gray. Tawa District Manung Sana Kongzom Sapam the Leva Ebemsa Visan Academy da. Hausi class 6 tamni binupi masa amang ase ayu pungtai kami taram taba matamda. Masagi mayumdagi school uniform selage exam thaba lakpagi lambi da nupa amana. Nupi masa asigi kokki sarukta MM18 ge. Yotsai amana hanjin thongbadagi laikanabangam da laikhidre hari. Laikhidrabi mahiru nupi masa asigi maming sapam Jenika Devi Zaitaraga Matoi. Apopagi maming S. Kalendro Singa Kawi. Tawa district ki Khongjom police station manung zamba sapam maning laikadagire. Mahapo Yosai na makoko tomduna hali banupa adugi maming na sapam sarat singa sa inipugon ito apopolay hidraba kalasan singa kawi Khongjom police ke manung samba sapam sabol laikay dagi ni hari tawdo asibo ohoba miyoy sing na fongdoro pagi matong inadi nga siya yung tay kamintaram tama matamda mahiro ni pimasa asina school day exam thanabi kita makta lakpada texam village ke sapam lurke hari velambi IVR asiyo pa matamda nupa aduna khangawduna Yotsai ni nupi masa asigi kokki sarukta hanjin na thombadagi lambi da tuduna ihing na hingsa adu laikibani maduda manak nakpada laiba auba miyoy sina khudakta tandu nupa adu faki loina khuisaung naraba miyam na mahak pupuki tungda Khongjom police station na pau piduna police ki kangbu lakna nupa adu faki hairi khudakta mahiru nupi masa adu laikai ki miyoy sina Tawa district hospital da pukhalakpada ki mahaki fibam luna laire habadagi makata na RIMS hospital da Pukalakpada lambi da laikhidabani hospital yoba matamdani doctor na siraga pukalakbe hana laktoke asi bhaksang asi hausi RIMS ki meral sangda postmortem gi damakta thamkre police na faraba sapam sar hariba miyoy asi hana drug sizinaramba miyoy ne mayumda sinupi angang khainaraga laibani handakta sumangkre hajina moibong khongna chinakhibagi thawdo ama laikhrabani hari tamthiba mihal asiga mailanya laikai ama dilamdam adu pukoliba Club amadi marapa bising punchilaga khudakta mifam pangtokuna JSC against the brutal killing of Jenika Devi sapang kawa ama semkre JSC asi campaigner oina S Dayananda singa amade ko campaigner de N Binoy singa bukhan kre asi khudakta pangtokiba JSC ki mifam aduda taliba diman manga adude accused oiriba sapam chara singa punkumari gi manungda capital punishment pigadabani JSC ne accused oiriba misak asi gi family Khongjom sapamda Lehendanava amadi magi relative singna sangjapam amata pidaba kariguma pirama thoklabadi sangjapam piriba miyoy aduna afafata daita pugadabani victim gi family da government awa anada miyeng sangbigadabani mathakta falliba demand sing asi phangdriba pawba JSC amadi victim gi family ne asi haksang lauroi amadi manga suba warepta haiba pungkumari gi manungda mathakta falliba demand sing asi victim gi family amadi JSC da Lengana Fangandrabadi, Maduda Tolofa Afabata ki Daita Lengana Pugadavani Hari. NDA ki Achoba mapang oiriba DTP Amadi JDU gi demanda Narendra Modi matha Sare. Narendra Modi na ahumlak suba tamgi oina India ki Prime Minister oina lakliba Junipanda wasak lauraba yari. Adabu NDA ki mapang oiriba Andhra Pradesh ki DTP Amadi Bihar ki JDU gi Maikay ki karigumba NDA na ahumlak suba oina lengang fajuna. Narendra Modi na Prime Minister oiba tarabadi makhoy oiba dabi kya pigadabani hajuna thangalakpadagi Narendra Modi matha Sare hari pawgi likhul amagi matung ina NDA gi mapang oina sapminariba Andhra Pradesh ki DTP na tawrakliba demansing adude Speaker Paul na unit cabinet mga pigadabani masigi manungda home amadi defense yohongadabani haibasini amamda JDU gi makaydagi tawrakli hariba demansing adude makhoy gi su union cabinet mari pigadabani Masida Finance Amadi Railway Gate Union Minister P. Bagalonina Bihar po social status amada thamgadavani haiba demand tawri TDP na tawrakliba demand singi manungda Union Home Minister Amadi Defense yohongadavani haiba sida Amit Shah gi asobaning bakaiba ama oire ahum suba oina Narendra Modi na wasak lawduna Prime Minister oiba tarabadi Amit Shah na hanagum Union Home Minister oina pugone hajina lairiba asida asobaning bakaiba ama oihalle haire Amamda Paugilikun amagi matung ina Junipan ki nungtilda Rashtrapati Bhavan da mahapo nang nalaiba asigi Prime Minister oina wasak lawragani hari loina na hanagi Prime Minister Jawaharlal Nehru ki matung da India ki khwadi ki sahi chang Prime Minister oiba ani suba luchingba ama oiba ngamgulagani
Paugi likhun asina makha tana haribadi numi asimaktada Council of Union Minister oigadabasing WhatsApp lorba yare panba yabadi ngarang phamkiba Union Cabinet ki mifamna 13 suba Lok Sabha bu muthakkibaga lonina India ki President Draupadi Murmu da Prime Minister na phamthadopagi chiro pisingkibani masigi matung ina President na 13 suba Lok Sabha disclose okay 13 suba Lok Sabha ki term asi lagliba June 13 ta matam loirabani ngarang Narendra Modi ki official residence ta pangthokiba mifam amana Narendra Modi bu amuka hana NDA gi luchingbo oina khankibani Thamapal gi tolo pitho pidawadagi Moirang Municipal Council ki office solon singkre Moirang da leiba Moirang Municipal Council da thabak toriba casual staff daily wages amadi master role staff singi mamang sai gi September thadagi Thamapal gi tolo pitho pidawadagi ngasi staff mayam haugina Moirang Municipal Council gi office solon singkre Loina office mamang da staff sina wakam mifam chatakre office mamang da chatakiba wakam mifam aduda no payment salary and wages Aikoi ware torop pithopiu matam chana torop pithopiu amadi sis work haina thaba plekral sing sijinake wakami pham ajuda saru yakiba staff amana phongokibada hauji manipur gi oiriba phibam asida Moirang Municipal Council da thabak toriba staff singe thama pange torop pithok tabadagi adukki mati awaba haibadu oire emung pubuda awaba kaya amamayoknare mahang nahai Moirang Municipal Council asida thabak toriba staff singa toriba thaba asi Miyamna paning draba amot akai sing amane fata hauti sing singdopagi thabak chacharibani masigi mathakta tourist spot ama oiriba Moirang mafam sing luna nana thamnaba honabada achabo thodang lauribani hauji pochagi mamal kham thengna wangkhalaglaba matam asida staff singi Thamapal gi tolo pithok pidabadagi wabada kokta khut hapa haibadu oire Municipal Council asigi staff oina thabak tawguna leibadagi atopa simpam ama tawguna sel tangadaba adugi khodong chabadu su phangdrei Hauji staff singni imung pubuda awaba haibadu oire maduda Manipur lenga ki mari leinaba authority na athubada miyeng changbiduna Thamapal gi tolop pithokpiu tolop pithok triba fawba chief work strike asi handokloi hadina phongdorki mangkhre thinaribi jai sudribini pimaza ama puduna mapalamda chatnaba honaramba nupa ama airport gi fare mamang sai gi me ahum dagi thokliba kangki irang asina maram odina More dagi lanjinarakuna hauji Imphal da hangba relief camp amada changjapam lautun leibi masagi sai 13 lom tamangari bi leisabi amangarang dagi mafam khangdana mangkibadagi imung manung na Porompa police station na wakapadagi koithi thiduna leiringai che asida nupa amaga indigo pride tonguna Manipur gi wangbada chatnaba honarambadagi ngasi police ki kangone Imphal International Airport kitagi phagapangam le hari pawasin hai police na phagakraba nupa adugi maming Yengkom Gyandas mangang say kungo humdoy kawi fale maya leka dagini nupi adugi maming na thobi kawi asing maming nate makoy ani nga siya yupong ni palom taba matamda Indigo flight number 6 in 2008 tonggunan Delhi da chakadawre habigi thajaba yaba pau ama fangbadagi Porompa police ki kangona airport laklaga thiba humbugi thabak chathabada phakhiban hari phaba Yengkom Gyandas mangangi mathakda Porompa women police na Pokso gi case ama lokhatlaba yana leiri hari chap chaba paudi phangba ngamdri hari